ꯃꯌꯥꯝ ꯇꯨ ꯀꯥꯏꯊꯣꯛꯄ ꯍꯧꯔꯦ ꯁꯦꯝꯄꯨꯗ ꯄꯩꯁꯥ ꯑꯉꯝꯕ ꯁꯨꯝ ꯊꯥꯗꯈꯤꯕꯗꯨꯅꯦꯕ ꯑꯗꯣ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯊꯥꯗꯕꯁꯤꯁꯨ ꯌꯥꯝ ꯕꯤꯠ ꯂꯩꯕꯅꯦ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯩ ꯊꯥꯗꯖꯔꯤꯁꯦ ꯑꯗꯣ ꯁꯤ ꯊꯜꯂꯀꯥꯟꯗ ꯊꯨꯒꯥꯏꯔꯤꯅꯦꯕ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯊꯥꯗꯕꯒꯤ ꯍꯦꯕꯤꯠꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯊꯥꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯅꯤꯡꯗꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝꯅꯦ ꯄꯩꯁꯥꯒ 500ꯒꯨꯝꯕ ꯀꯥꯏꯊꯣꯛꯎꯕ ꯈꯣꯠꯂꯨꯕꯗꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯕꯦꯛꯇ ꯐ꯭ꯔꯦꯛꯁꯟ ꯊꯥꯕ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯁꯨꯃꯥꯏꯅ 10 ꯆꯠꯄꯤ ꯈꯔ ꯊꯥꯗ 50 ꯆꯠꯄꯤ ꯆꯥꯡ ꯁꯨꯝ ꯊꯥꯗꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯥꯏꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯀꯥꯏꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯕꯤꯠ ꯂꯩꯖꯩꯌꯦꯕ ꯑꯩꯗꯤ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯅꯕ꯭ꯔꯕ ꯑꯩꯁꯨ ꯇꯧꯋꯦ ꯑꯗꯣ ꯀꯌꯥ ꯇꯥꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅꯕꯨꯗꯤ ꯇꯥꯔꯝꯃꯣꯏ ꯑꯗꯨꯝ 10 ꯆꯠꯄꯤꯅꯁꯨ ꯅꯝꯃꯦ 100 ꯆꯠꯄꯤꯒ ꯑꯗꯣ ꯀꯌꯥꯕꯨ ꯁꯨꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏꯔꯦ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 20 ꯊꯥ 2ꯗꯤ ꯐꯥꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯥꯗꯕ ꯄꯩꯁꯥꯅꯦꯕ ꯑꯗꯣ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯀꯌꯥꯕꯨ ꯁꯨꯔꯝꯗꯣꯏꯅꯣ 2 3 8 9 10 ꯃꯌꯥꯝ ꯇꯨ ꯁꯤꯁꯦ ꯀꯩꯁꯦ ꯇꯥꯔꯝꯃꯦ ꯕꯤꯠ ꯌꯥꯝ ꯊꯤ ꯂꯩꯉꯣ ꯁꯨꯃꯥꯏꯅ ꯇꯨꯡꯁꯤꯟꯕꯁꯦꯀꯣ 500 ꯆꯠꯄꯤꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨꯀꯣ ꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯌꯥꯏꯗꯅꯀꯣ 4,500 ꯑꯌꯥꯝꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯊꯥ 2ꯐꯥꯎ ꯐꯥꯗ꯭ꯔꯤꯕꯅꯦꯕ ꯊꯥ 2 ꯐꯥꯅꯤꯡꯆꯤꯠ ꯁꯨꯃꯥꯏꯅ ꯊꯥ 1 ꯃꯈꯥꯏ ꯁꯨꯃꯥꯏꯅ ꯈꯇꯪ ꯍꯦꯟꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ 4,500 ꯑꯗꯒꯤ ꯑꯆꯣꯏꯕ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯖꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯇꯨꯡꯁꯤꯟꯕꯤꯕ ꯌꯥꯎꯅꯕ꯭ꯔꯥ ꯑꯗꯣ ꯇꯨꯡꯁꯤꯟꯗ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯇꯨꯡꯁꯤꯟꯕꯤꯌꯣ ꯌꯥꯝ ꯊꯤꯅ ꯕꯤꯠ ꯂꯩꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯩ ꯇꯧꯖꯔꯧꯒꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯤꯔꯛꯑꯣ 4,500ꯗꯤ ꯌꯥꯎꯔꯝꯃꯦ ꯎꯆꯤꯟ ꯊꯥ 2 ꯐꯥꯗꯕꯤꯗ ꯑꯗꯣ ꯃꯊꯪꯒꯤꯗꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯊꯥꯗꯗꯣꯏꯅꯦꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯦꯝꯄꯨꯅꯦ ꯁꯤꯁꯤꯅ ꯇꯔꯟ 3-4 ꯃꯨꯛꯇꯤ ꯁꯨꯃꯥꯏꯅ ꯌꯥꯝꯗꯕ 4,500 ꯁꯤꯕꯨꯒꯤ ꯃꯅꯨꯡꯁꯤꯗ ꯀꯥꯏꯊꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯌꯥꯝ ꯊꯤꯅꯁꯨ ꯕꯤꯠ ꯂꯩꯕꯅꯦ ꯁꯨꯃꯥꯏꯅ ꯇꯨꯡꯁꯤꯟꯕꯁꯦ ꯁꯦꯝꯄꯨꯗ ꯄꯩꯁꯥ ꯊꯥꯗꯕꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯀꯥꯏꯊꯣꯛꯆꯩꯗꯣ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯔꯕꯅꯤꯅ ꯄꯩꯁꯥ